ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯁꯂꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯗꯦꯒꯤ ꯃꯇꯥꯡ ꯀꯟꯐ꯭ꯌꯨꯖꯟꯗꯅꯤꯀꯣ. ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯁꯕꯨꯛꯇꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ. ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯎꯠꯂꯒꯦꯀꯣ. ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ. ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯁꯤꯁꯇꯦꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯖꯤꯟꯅꯒꯅꯤ, ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯌꯥꯝ ꯂꯩꯀꯣ. ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯄꯪꯊꯥ ꯊꯥꯒꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯚꯤꯗꯤꯑꯣꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯔꯤꯜꯗ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯚ꯭ꯌꯨ ꯂꯥꯛꯑꯒ ꯄꯩꯁꯥ ꯇꯥꯟꯕꯗꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏ. ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯖꯩ. ꯀꯟꯇꯦꯟ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯕ ꯑꯃ, ꯗꯨꯄ꯭ꯂꯤꯀꯦꯠ ꯍꯥꯏꯕ ꯑꯃ ꯂꯩ. ꯗꯨꯄ꯭ꯂꯤꯀꯦꯠꯇꯗꯤ ꯇꯥꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ. ꯊꯥ ꯑꯃ ꯇꯥꯜꯂꯝꯒꯅꯤ, ꯑꯅꯤꯁꯨꯕꯗ ꯑꯗꯨꯝ ꯀꯛꯈ꯭ꯔꯅꯤ ꯀꯣ. ꯑꯗꯨꯒ ꯅꯝꯕꯔ 1 ꯄꯣꯏꯟꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ, ꯐꯦꯁꯕꯨꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯍꯥꯟꯅꯒꯤꯗꯧꯅ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯀꯤꯡ ꯑꯗꯨ ꯅꯠꯇ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯟꯈ꯭ꯔꯕꯅꯦ. ꯃꯣꯏꯒꯤ ꯑꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯐꯦꯁꯕꯨꯛ ꯑꯣꯅꯔꯗꯁꯨ ꯑꯗꯨꯝ ꯉꯥꯡꯅ ꯍꯥꯏꯔꯛꯈ꯭ꯔꯦꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯒꯗꯤ ꯗꯦꯗꯤꯀꯦꯇꯦꯠ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯇꯥꯕ ꯀꯣ. ꯅꯝꯕꯔ 1 ꯁꯤ ꯂꯩꯔꯦ. ꯅꯝꯕꯔ 2, ꯏꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯟꯇꯦꯟꯗꯣ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕ ꯇꯥꯕꯅꯤ, ꯁꯤꯌꯔ ꯇꯧꯕ ꯇꯥꯕꯅꯤ. ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯔꯤꯃꯤꯛꯁ ꯇꯧꯔꯒ ꯇꯧꯕꯗꯨꯗꯤ ꯑꯣꯏꯔꯣꯏ. ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ, ꯑꯗꯨꯗꯤ ꯑꯣꯏꯔꯣꯏ. ꯊꯥ ꯑꯃ ꯑꯣꯏꯒꯅꯤ, ꯑꯅꯤ ꯑꯣꯏꯕꯗ ꯄꯦꯖꯇ ꯁꯁꯄꯦꯟꯗ ꯂꯥꯛꯈ꯭ꯔꯅꯤ. ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯣꯔꯤꯖꯤꯅꯦल ꯀꯟꯇꯦꯟꯇ ꯆꯠꯂꯨ. ꯑꯗꯨꯒ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏꯅ ꯃꯤꯅ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯄꯪꯊꯥ ꯊꯥꯒꯠꯂꯦ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯄꯪꯊꯥ ꯊꯥꯒꯠꯂꯦ, ꯃꯥꯒꯤꯗꯤ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯑꯗꯨ ꯇꯥꯕꯤꯔꯨꯅꯨ. ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯇꯥꯟꯒꯦ ꯈꯟꯕ ꯇꯥꯔꯗꯤ ꯗꯦꯗꯤꯀꯦꯇꯦꯠ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯀꯣ ꯇꯧꯒꯗꯕꯅꯤ. ꯑꯩꯅ ꯌꯥꯝ ꯍꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦ. ꯃꯌꯥꯝ ꯇꯥꯟꯅꯩ. ꯇꯥꯜꯂꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕ, ꯃꯥꯗꯣ ꯃꯥꯒꯤ ꯅꯣꯂꯦꯖ ꯂꯩꯕꯅ ꯇꯥꯜꯂꯛꯏꯅꯦ. ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯊꯕꯛ ꯇꯧꯒꯦ ꯈꯟ ꯇꯥꯔꯗꯤ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯕ ꯇꯥꯕ, ꯄ꯭ꯂꯁ ꯃꯥꯒꯤ ꯑꯜꯒꯣꯔꯤꯊꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯇꯥꯕꯅꯦ ꯀꯣ. ꯑꯔꯣꯏꯕꯗ ꯑꯩꯅ ꯄꯩꯁꯥꯗꯣ ꯐꯦꯁꯕꯨꯛꯇꯒꯤ ꯇꯥꯟꯕ ꯇꯥꯔꯗꯤ ꯐꯦꯁꯕꯨꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯩ? ꯃꯣꯏꯅꯁꯨ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ. ꯅꯝꯕꯔ 1, ꯐꯦꯁꯕꯨꯛꯁꯤꯅ ꯑꯩꯒꯤ ꯄꯦꯖꯇ, ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯃꯥꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯀꯣ. ꯃꯥ ꯑꯦꯗꯚꯔꯇꯥꯏꯖ ꯔꯟ ꯇꯧꯕꯗ ꯑꯦꯗꯀꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄꯦꯖꯇꯨꯔ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨ ꯃꯑꯣꯡ ꯇꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛꯀ ꯅꯉꯣꯟꯗꯗꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗꯤ ꯄꯤꯔꯣꯏꯕꯀꯣ. ꯑꯗꯨꯅ ꯁꯤꯒꯤ ꯗꯤꯇꯦꯜꯁꯁꯦ ꯑꯩ ꯐꯦꯁꯕꯨꯛꯅ ꯄꯩꯁా ꯀꯌꯥꯝ ꯇꯥꯟꯕ ꯌꯥꯏ ꯀꯣ, ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯆꯠꯂꯁꯤꯀꯣ ꯃꯌꯥꯝ. ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟ ꯂꯩꯔꯦ. ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯁꯤꯗ 306.36 ꯀꯣ, ꯁꯤ ꯚ꯭ꯌꯨ ꯁꯤꯗ ꯆꯪꯉꯁꯤꯀꯣ. ꯚ꯭ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯁꯤꯗ ꯁꯤꯗ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯁꯤꯗ 20 daysꯀꯤ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠ 1.0K ꯂꯩꯔꯦꯀꯣ. ꯚ꯭ꯌꯨꯝ ꯆꯪꯉꯁꯦ, ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯌꯦꯡꯉꯁꯦꯕ. ꯁꯤꯒꯤ 85.1 dollar ꯀꯣ, ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤꯅꯤ. ꯁ꯭ꯇꯥꯔꯒ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯁꯤꯗꯗꯤ ꯃꯥꯒꯤ ꯂꯥꯛꯇ꯭ꯔꯦ. ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛꯀ 36 point ꯀꯣ. ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛꯀ ꯐ꯭ꯔꯥꯏꯗꯦ ꯑꯦꯄ꯭ꯔꯤꯜ 11ꯗꯅ 86.44 ꯇꯥꯜꯂꯤꯀꯣ. ꯑꯗꯒꯤ ꯃꯊꯪ ꯁꯨꯝ ꯂꯥꯛꯄꯗ ꯁꯤꯗꯁꯨ ꯑꯗꯨꯝ ꯁꯤ ꯒ꯭ꯔꯥꯐꯇꯤ ꯑꯞ, ꯃꯥꯒꯤ ꯚ꯭ꯌꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯞ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ, ꯗꯥꯎꯟ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ, ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ. ꯁꯤꯗꯤ ꯃꯍꯧꯁꯥꯅꯤ. ꯑꯗꯨꯕꯨ ꯐꯦꯁꯕꯨꯛꯁꯤꯗ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯀꯣ. ꯁꯤꯅꯦ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯀꯣ, ꯑꯩꯅ ꯇꯥꯟꯕ ꯃꯌꯥꯝ ꯁꯤꯒꯤꯁꯦ. ꯁꯤꯗꯤ ꯖꯁ ꯑꯣꯡꯂꯤ 6ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ May 1 ꯐꯥꯎ ꯀꯣ. May 1 ꯍꯥꯏꯇꯥꯔꯦꯅꯦ. Saturday 3 ꯐꯥꯎ ꯀꯣ. ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯟꯕ ꯄꯩꯁꯥꯅꯤ ꯀꯣ. ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇ ꯀꯟꯚꯔꯠ ꯇꯧꯕ ꯇꯥꯔꯗꯤ ꯀꯌꯥ ꯇꯥꯔꯅꯤ? ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ. USD2 ꯁꯤꯗ ꯌꯦꯡꯉꯁꯦ. 84,000 ꯑꯗꯨꯃꯥꯏꯅ ꯁꯝꯊꯤꯡ ꯂꯩꯀꯣ. ꯁꯤꯗꯤ ꯂꯩꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯥꯟꯕ ꯌꯥꯏ. ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯀꯌꯥꯝ ꯇꯥꯜꯂꯤ, ꯔꯤꯜꯗ ꯀꯌꯥ ꯇꯥꯜꯂꯤ. ꯔꯤꯜꯗ 902.48 ꯀꯣ. ꯐꯣꯇꯣ ꯇꯦꯛꯁꯇꯅ 10.7.50 ꯇꯥꯜꯂꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯅ ꯑꯩꯒꯤ ꯄ꯭ꯔꯨꯐ ꯍꯥꯏꯇꯥꯔꯦ.
ꯑꯗꯨ ꯃꯌꯥꯝꯅ ꯊꯥꯖꯔꯗꯤ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕꯗꯗꯤ ꯊꯥꯖꯔꯔꯣꯏ, ꯀꯅꯥꯒꯨꯝꯕꯗ ꯊꯥꯖꯔꯛꯀꯅꯤ. ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯌꯥꯝ ꯑꯁꯦ ꯄꯩꯁꯥ ꯐꯪꯉꯛꯑꯗꯤ ꯊꯥꯖꯒꯅꯤ, ꯑꯗꯨꯒ ꯄꯩꯁꯥ ꯐꯪꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯁꯤꯗꯤ ꯆꯥꯝꯃꯔꯛ ꯍꯥꯏꯔꯁꯨ ꯊꯥꯖꯔꯣꯏ. ꯑꯗꯨꯕꯨ ꯑꯁ ꯊꯥꯖꯗꯦꯅ ꯇꯥꯟꯕ ꯀꯥꯡꯕꯨꯅꯗꯤ ꯀ꯭ꯔꯣꯔ ꯇꯥꯜꯂꯝꯈ꯭ꯔꯅꯤ, ꯇꯥꯟꯗꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯥꯜꯂꯝꯃꯣꯏꯕ. ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯌꯥꯏ, ꯏꯁꯥꯅ ꯗꯦꯗꯤꯀꯦꯇꯦꯠ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯗꯤ. ꯊꯦꯡꯛ ꯌꯨ ꯃꯦꯝ.